MOREH Hospital ki wall fencing renovation ki THABAK SHUBA YAOBA Meitei Pangal manga Kuki Khutlai Paiba Shing na Phajillure hairi. Press na fangba pauma ki matung ina thodok ase ngarang ayuk pung 13 khara helakpa duai da thokibane. Kuki Khutlai Paiba khara na auto rickshaw amada laktuna MOREH Hospital ki wall fencing renovation ki THABAK SHUBA YAOBA miyoi manga adu faduna purubane. Faduna pururaba sinmi manga adugi manungda yaripok ningthaunai MD Magbul Chehi Kuntrahundoi amasong yaripok tulihaldagi MD Fazal Hana Thadorakle tungda ngarang numidang wairam pung marirom taba duwaida yaripok tulihaldagi MD Sadam Chehi Kun MD Anish Chehi Kun manga amasong MD Tarif Chehi Kun nithoitso Thadorakibane sinmi manga asi kari maramgidama Kuki Khutlai Paiba Shing na faruribano haibududi hojek fawbagi oina khangba ngamdre adumoinamak MOREH Hospital ki wall fencing renovation asigi Tekta Kaidana Thadorakle haiba adugi matangda thigatpa oiramba yai haina panade.